Arambai News Guwahati da Maithelongi pau tabiribasingbu ihan hanbimuktada chingangbam Suzitrani na khurumjari. Huzing asigi samlappa maruba pausing lobirase. Ngase Manipuri Youth Strength of Assam Maifagi General Headquarter da pangthokiba paugi mifam amada Maifagi President Thangjam Brojena lagliba September 18 Lakipur Bazar gi travel market set da pangthokadariba sirin protest asida saruk yabinaba leibak miyamda paujelakli. Manipuri loan bu Assam lenga ki associate official loan oihanabagi pandam da changsilakliba wakat khongjanga moina sinjariba sidin protest asida Manipuri loan na ima loan oibiriba khun gi NGO club maira paibi amadi ate civil society organization kyana saruk yabiu haizarakli Paugi Mifamasida Thoiba Singh, General Secretary, Ingudam Ranjit, General Secretary, Lakipur Branch, Indrajit, Amadi, Seram, Herazit Nachingbana, Sarukyaki. Lakipur Sub-Division gi manung channa Dolugram dal ngasi social activist Ningombam Ranjit amadi Thongnauzam Ton Singhi lamjing makhada Dema Khana mifama poiduna table talk ama pangthokre. Mitay amadi mitay pangal hanadagi nungsi chanana leminari basi amuka hena mari phagat anaba kanglub anigi apunba mifam phamduna awareness purakpa hiram khudingmakta punna chatminaba amadi nungsinabagi mari thabak oina utuna pangthokpa haina Alhas Rahimuddin, Amsuruddin, Sadib Ahmad, Tahir Ahmad, Fayazuddin, Konsam Sarat, Amadi Sarat, Mitaina Chingwana, Wafum Kaya, Pongdoki. Ngarang Silchar Club Rotalaiba Gandhi Bhavanda, Assam Manipuri Kala Academy, Amkagi, Golden Jubilee Celebration Gi Hogdok Pathorum Pangthokre. Apong mifamda amkagi President Saugaizam Ongbi Kanan Devina mifam mapu MDC gi Chairperson Mutum Ongbi Rina Chief Guest amade Karimganj District ki Handloom and Textile Department ki Assistant Director oriba Laren Lakpam Harilal na akhanaba mithung oikhi Thorom asida Reception Committee gi Chairman Somor Luwang na taramna okpagi warol amade amkagi Secretary Laishram Bir Kumar na nungi oiba warol thamki Aiba Dr. Kunjalal Yendrembam amadi Dr. Yengkhom Medazitna Mathangsitna Puwari gi mityengda mitayi phizet laiteng amadi kalagi machalamoina sumang lila haiba hiram ani sida wafong thamki Amsugi advisor Saikhom Komlakanta Singh nasu thoram asiga mrilena maroiba wafom kaya phongdokhi thoram loisilakpada academy asigi artist singna pung cholom nat isai amadi raslila utkhi All Assam Soccer Futsal Association gi Nupamachagi team ama Rajasthan gi Jaipur da thasigi September 19 dagina kuntra fawba sanagadoriba under 17 sub junior national futsal championship asida saruk yanana bagidamak association gi president Major Purit Manidhon general secretary Ngangum Brajakishore assistant secretary Haurongbam Samrendra Nachingbana futsal ground Lakipur Tolen Khundagi ngarang punna lamthakre Di masigi sanaroi singdi Ningthauzam Hiren, Laitunjam Abdaitya, Chongtham Suraj, Usam Roshan, Brahmachari Mayum Siddhartha Sharma, Ayub Khan, Khairul Basar, Saha Jamal, Amadi Yumnam Rohitne. Di masigi coach na Nandaivam Santikumarne. Lokmanthan Inglisingani Kunithoi gi thoram chahi asigyoina Guwahati gi Kalakhetrada hokiba September 19 dagi 23 fawba pangthokre Manipur dagi lakhiba artist kyana mitai pung cholom amadi thangtana chingba utuna ayengba singi pungning sumatkhi Mangka laihoi gi performance amasu ahoba numita utkhi Sri Govindaji da katpa mathil chamasuna nipan ga loinana akhanaba makhalgi athum ahausingi top exhibition amasu miyamda yenghankhe masida Manipur dagi MP Ningtholoi semba Sanajawbana maroiba mithungoina saruk yakhe United Manipuri Arts and Cultural Organization Umako na Manipuri Purupki luhongbugi saktam amasu aroiba numitta mayamda khudol tamki amadi khudol asigidamak Umako bu thagatnarakhi haina GS Thongra Secretary General na thadorokpa chirol amana phokdorakli India Lengagamadi NASN IM Anigi Marakta Wari Shanabagi Waroishin Purakpada Manipur Miamna Ayetpa Amata Laite. Adubu Waroishin Purakpamatamda Manipurgi Apunbagi Saktam the Singnarakpa Amade Lengaklonda Kut Tingzilakpa Lunana Akaiba Pirakpadi Yaroi.
Manipur miyamgi interest sokadaba wafam yauraklabadi anisuba June 19 ama sem sagani haina ngasi leibaki damak thawai katkraba thobusingi mafamda langban haithabagi thoram ama the Great June Uprising Memorial Complex Imphal gi Kengkrupa ta pangthokiba the UCM gi President Jay Chandra konthojamna phongdokhibani. Manipur lenga ki Art and Culture Department ki senthang makhada kanglei saktam langba loop Imphal na nimit kulhumdoini chatharakpa maram nungsetpa khausaba loishinbagi thoramda cultural activist Buddha Chingthamna chief guest loop ki president ngangom Narendra Jitna president amadi Art and Culture Department ki deputy director Gurumayum Dharmadas Sarmana guest of honor oiduna ngasi Yai School Police Land leiba MDU auditorium da pangthokre. Chief guest oikiba Buddha Chingthamna sel yaudana art and culture tobasi ngamde lengakna sel gi tengbang pibirakpa sida nungaiba phongdorakhi. Guest of honor oikiba Dharmadas Sarmana changnaina chatharakpa loop khara khangatuna tengbang sing pibani haiki. Ngasigi thoramasida Imakhol gi founder president Rajkumar Gunachandra Kritik Yumna Mani Mohan scriptwriter Sagolsem Mahendra su saruk yakhi. Laglibo October 13 Tara Fauba Ser-e Kashmir Indoor Sports Complex Srinagar da pangthogadariba Taruk Suba Senior Asian Penchak Silat Championship Inisingani Kunithoida India gi mahut sinduna saruk yagadaba nupamacha amadi nupimacha sanaroi sing khananabagi October amadagina ani fauba Srinagar da chathagadaba sida saruk yananabagi damag Penchak Silat Association of Manipur gi sanaroi nupamacha mapan nupimacha mari amadi team official ama yauna Punamiyoi Taramari Saba Manipur gi team ngasi Srinagar gi damak Imphal thadokre. Thasigi kulhumdoidagi kuntaret fauba athobasingi ningsing thoromgi saruka moina Mount Manipur Andamanda pangthokiba thoromgi ahanba numita cellular jail gi yengsin thizin thorang loiraba matung nini chanba numitana matamadugi ining thau kulachandra yauna athoba kuni thoida haikat lekat tamki amadi humni chanba numitana khunai gi yaipa thorang toriba akhanaba miyoisingda Mount Manipur National Award na Yumnam Roman amadi ningthau khongjam Sanatomba amadi Mount Manipur International Lifetime Achievement Award na SK Apanba Ngangbam Herozit amadi Sorok Khaibam Hem Maiteida piduna ikai khumnaba udki. Mount Manipur Friendship amadi International Award na Waikhom Gozen Tekcham Rameshwar Eni Nandaibam Moirangthem Ingoba amadi Ngangom Rozit na chingbada piki. Thoromasida Andaman Public Works ki engineer Jay Kumarna athoiba mithung Bharatiya Dalit Sahitya Academy ki National Secretary Dr. Yumnam Mahendra Kumarna thoram mapu amadi supervisor Murgam amadi Vaskarna akhanaba mithung oikhi. Mitei aikhoina amadi mapan lamda khunda leita duna leikraba mitei ichil inau singna mitei gi chatna kanglon inatpu singna ngakpoina panthoibi imabu irat thoni thoram paksanna pangthokpiu. Southeast Asia Cultural Organization SICO Poktingaida Panthubi Imasi Mafam Karada Lacharabas Kasu SICO na Chahi Karasida Laikai Kungang Kayada Amadi Mitei Taba Kudingmakta Panthubi Imabu Mera Thada Lathanba Hoki Amadi Chahi Kudingi Masing Asumasum Su Hengalakli. Panthubi Imabu Thoni Zabagi Numita Lakpada Miamgi Ihoda Hena Mai Pakpa Amadi Ekugi Inata Hena Chokat Pa Hotnabiba Oirasanu Haina Sikogi Maikaidagi Irengbam Indrajit Maitei Secretary General na Miyamda Yaipa Paujelakli. Amdagi Kangpukpi Branch Office Grang Hang Dokre Manipurgi Chingtam Animakta Mayumakai Ningthina Laitaba Kaya Malairi Makoigi Damak Lengakna Miding Changbiu Wafamasi Kangpukpi Ward number 15 Pangthukiba Amdagi Kangpukpi Branch Office Hangdopki Thoramda Athoiba Mithungoina Sarugyakiba Dr. T.M. Razin Ayangbana Phongdokibani. Jingmi Tamigi Kenaba Thamdana Lairaba Singidama Kongpham Chetna Lepliba Amdada Dalit Family Sing Yaubiyu Dalit Aikhoina Aikhogi Chak Thung Matam Chana Lengaktagi Launanaba Hotna Minasi Haina Mahakna Makatana Phongdokhi. Thoromasida Amdagi Chief Controller and Ibocho Abul Tangkhul Advisor Moirangthem Sorojini Leima
lamyanba hizami rabot ki punsi wari nainyarakpada mahak Jonathan School dagi class 8 pass toraga Bangladesh ki Dhaka da laiba Pogose School da class 9 phawba lairik tamki haiba record asi ngasidi nainyaningai oirakli chahi manga chupna thijilakpada lamyanba irabot subnatagi class 7 phawbutang Dhaka gi Pogose School da lairik tamlami aduga class 9 phawba lairik tamlami haibagi record ti thengnadri maramaduna mahairoi singda tambiba matamda asengba record takpi tambiyu haina Patriotic Writers Forum Manipur gi secretary Rakesh Naurimna phongdokre Wafamasi ngasi Khangabok Development Society na sinduna chamaga kuntaruk suba lamyanba hizam irabot ki mapok kumon thoramga marilina Khangabok awang upper primary school da pangthokiba thoram amada akhanaba mithung oina phongdokhibani Manipur State Hajj Committee nauna semkibaga loinana member singsu khankhre yariba member sing adudi MLA singi maraktagi Jiribam Kendragi Asabuddin amadi Khetrigao Kendragi Sheikh Nurul Hassan Yauri local body gi mute singoina Nazimuddin Idris Ali amadi Fazal Khan ne Muslim Theory and Law gi mute oina Maulana Baris Ahmad Alhas Maulana Muhaizuddin amadi Mutif Abdul Halim ne Muslim Voluntary Organization gi mihudoina Salam Khan Abdul Halim Saha amadi Dr. Iqbal Hussain Yauri Chahi ahum term pugadaba committee asida Waqf Board Manipur gi chairman amadi Manipur State Hajj Committee gi executive officer so ex officio member oina Yauri All Jiribam Working Journalist Union gi nauna tho pugadaba sing union gi office ta ngasi charge sinakre president oina NG Bishwajit Singh VP oina Atom Lukhoi Singh General Secretary oina Hizam Bikramjit Joint Secretary oina L Fazalembi Devi Treasurer oina Mahim Laskar Publicity Secretary oina S Rosimala Devi amadi Internal Auditor oina Arambai gi Paumi Khundrakpam Rajkumar bu khanki Advisor oina Sarat Thokchom aduga legal advisor oina L Roman Kumar su khanki India gi khwaidigi noba airline Akas Air awang nongpok ta su service piragani airlines asina Guwahati to Bengaluru amadi Guwahati to Agartala direct flight service lakliba October 13 dagi hauragani Guwahati Bengaluru flight ki mamalna lupa lising nipan ga chatruk nifumari dagi haugani aduga Guwahati to Agartala flight na lupa lising ahum supna ani dagi haugani haire Malim de yan hanboy na Congo da leiba animal sanctuary amadagi baby chimp ahum ransom gi oina kidnap tawkiba chimp ahum adugi maming di Cesar Hussein amadi Mongani Kidnapper sing na makoy bu thadorok na bagi damak acho-achoba senfam ama demand tawrakre haire. Aroi badanga sigi tentak pamaroi ba pau khara. Assam ki Chief Minister Dr. Himanta Biswa Sarmana marwaina terror activity kya chathana bagi damak ecosystem sembagi maralda Popular Front of India PFI bu ban tawna ba mahaki lengakna center da taksinduna lakli haina paumi singda phongdorakre. Indian Air Force ki Surya Kiran Aerobatic Team Skatna lakliba September 13 Guwahati gi Atiada show ama udnaba sem saba pumbal loikre air show si ayuki pung tarada lachit khata utkani Samu Gandhar machi gi uttagi semba memorial award of unicornis ngarang Assam gi CM Himanta Biswa Sarma madi spiritual guru Sadguru na Kaziranga National Park ki mihi mukta hangdokre Kaziranga National Park tourist singi oina ngasidagi hangdokpa hokre Assam lengakna National Games English ingni kuni thoida medal purakpa sanaroi khudimakta lengaki oiba thabak pigani haina CM na lauthokre Mathaga Assam gi Lower Subansiri Hydro Power Project ta lebak ning khairakpadagi faglang nam khaibata natana amangata kya su thokre Mitaibu ST da chalhannabagi wakat mi pham Manipur gi mafam ani da chathakre Mitai Langol amadi Thongju Phaizaletong Maibilam Pakta local club sing Mera Paibi Loop singa kusam naduna pangthoki haina STDCM gi General Secretary na khangalakle
All Jiribam United Clubs Association Azuka Jiribam na chahi khudingi pangthoktuna lakpa Jiribam gi rural amadi urban area sing the labor club tara manga da lu hen bagi changdam bagi thorom kumsi su numini chupna ngarang dagi pangthokpa hokre Meghalaya gi DGP na drug case kamari leinaba charge se chada marfudi court na hektamak reject tor I haina phongdorakre Nagaland Lengakna project chani yankai hen bagi lupa crore chatruki utilization certificate pikhatpa ngamdre haina CAG na wakalakle President Murmu laklibo October 13 Agartla da laktuna Digital Museum gi ureb uyung tamlagane Prime Minister Narendra Modi na leibaga sida 5G service laklibo October ama New Delhi gi Pragati Maidan leiba India Mobile Congress ta hangdoklagane Child pornography gi matang da thigat Pagatpagi Yamnamak Chawba Kongtanga Moina, CVI na state Rama Panamadi Union Territory Amagi Tongan Tongan Mapam Yankai Tarukta Red Chathakre, Jangsiliba Operation Sigi Maming, Operation Megha Chakra Tholi. Chandigarh University da Thokiba Nupi Macha Mahairoi Singna Iru Zadingai video Namduna viral Oikiba case Kamarlina Jawan Ama Punjab Police na Pakre. Hostel laiba mahiroi amana mahiroi nipi macha singna community bathroom da iruzabagi photo namlaga viral ohelakibane phariba jawan asi Arunachal Pradesh ki Sela Pass dagi phakibane India gi women team na England team bu third ODI da run 13 da maithiba piduna ahum sinoda ahum suba match series lawkhre Handak mara silebak sin bathungna sextortion gi case kayama taba phanglakle Cyber crime asigi threat Guwahati da su yaurakre. Guwahati gi chahi 13 khakta suriba nupa macha victim amana blackmailing call kaya mangonda tawrakhi karigumba lupa lising kun pidaba thoklabadi Facebook amadi WhatsApp ta leiba maki contact namakta video si thadokhragani haina blackmailing tawrakhi hairi. Chandigarh airport po Shahid Bhagat Singh airport haina ming tholagani. IT Minister Ashwini Vasinauna chahi anigi manungda lebak pumba 5G service na cover tawragani haikre NTA na Quet PG result hayeng lauthoklagani haire Lengaki flagship program Make in India chahi nipan mapung phakre Mitlu piranga loina na Roger Federer na professional tennis tagi bidai lokre Bangladesh ki Panchgram district ta Mahalaya gi damak Bhakta Singh puba hiyama laksin badagi yamdrabada miyoi kunmari laikhidre US Vice President Kamala Harris ki khongchat mangoinana North Korea na ngasi Korean Peninsula da ballistic missile kapsin kre Russia gi Foreign Minister Sergei Lavrov na India bu UN Security Council gi permanent member oibagi wafam sogalakre amadi Super Typhoon Noru na Stern Ithat Singh da kanna sitkibadagi Philippines da high alert lauthokre Kasigi na di Arambai News Guwahati da Maitilon gi pau sandok chaba matang solution jaba ga loinana tabiri basingbo mukaso hanna kurumjare